Manipur thoiba irang asi India government na lotion ningdabagi mawong ama lotion ba pamdabagi mami ma yam chawna tarai madu tarakpaga iroina na marang si amu Asian Age da phongba paw singda mu tongan ba India gi reporter singna piba report tu yeng matamda Manipur thoiba irang siga aikogi China na puning thogatpa insurgent group singi khutyawi haibagi mawong da mu isalakpa sina miyam de yam chawna chamam na hanba somna kanda already Manipur miyam na geopolitics ki aspect Burma da Myanmar da thoiba irang sina asigi aspect counter insurgency gi aspect si war gi aspect ki kulai paiba sing maroina foreign mercenaries miyam India manung da pusalaga India government na kem hangalaga yoga thamgibagi aspect si mayam si loina thedokraga tongan ba mayona madong punana bahonari basi kwaidagi laibuk thibani adu Manipur gi micham miyam di irang asi loisan haning bana krok khotana tumba chaba bamen tadana miyam sina wa misa khangnaraba matam asida irang asi loisan nanabagi thabam ta paithalaktaba amadi miyam chamam naraga laiba sing asi komasen bhap taminaba komasen wakhal taminara kanda chaba wakhal midyeng amada punna leminaba ngamnanaba onarakpagi saruk ama oina koi kokomina haukiba numit kharani asida Manipur gi mafam kayada chattana ikoi miyam gi oiba mifam miyam ama matang media yauba amadi yaudaba mifam miyam ama pangthokminara kanda oiba wathok lanthok asigi changoiba amadi maru oiba wafam sing asi tana tindawi thaba ama hoji koi kanna chathajari high report sing asi chumnagi koi close door oina camera meeting oina local area da confine tawga torumbasi India government gi side gi hoji phawda chap chaba masigi masak thokpa thaba anta paikhalakta sina maram oina kanda koi Manipur miyamna paktakna na issue asi khangba ngamnana ba honarakpada lamlamda gi lebiriba kairo lekai gi ingba luchingbising club gi luchingbising maira paibi gi luchingbising tongan ba lamda leiriba tongan ba district da lebiriba chinau mayamna koi hayengdagi horaga lakadoriba April gi tang 30 paw sigi manungda isagi kairo lekai na konba mafamsing miyam gi oiba mifamsing pangthokpirakanda mass awareness campaign mapung oina koi pak miyam gi mifam maru oina Manipur da thoiba crisis asigi chumba wayel asigi waroisin ama purakna ba honabada miyam gi mifam pangthokpa haidana mass awareness campaign on 2 years of Manipur crisis haiba sigi topic sigi theme asigi makhada lekai singna mifam asi April gi tang 10 pawda hayengdagi horaga simbiyu haiba wafam asi kogomi site gi leba miyam da appeal tawjari haiba simbi gadoriba mifam asida lekai na thorang tawraga lekai gi miyam ipopiraga phambiba meeting pangthokpiba adu mifam aduda wangangloi oina akoi kokomi gi hangatcharaba wangangloi 15 tongan leba asigi masak naiba miyoising hangatcharakanda meeting mafam khudimakta akoi wangangloi anihum tharaktuna thoiba irang asigi pachangmoiba maruoiba udam changdam yauna keningai leitraba chenba yaroidaba wafamsing aduda dia government si irang asida kamaina chenai moina logodaba thogdangna karino moigi tawum thoga thabangna karino tawbuna tawrina karino tawroidabana karino haibasing asi khoi punna khangminnarakanda hairu potsing asi miyamgi oiba chap chaba apunba fireba lahobu ngamnanaba ikoi honaminabagi tangai fadaba lei madunna taba taragadi irang asi karam kanda loisalakadoino na information sum hainaraga kamaina tawdoino na hainaraga ikoi si sum ngairaga leraga India government na puning maigeda ona tenana oida padaba miyam sum panganda nganga puraga chatpaise masina ikoi miyamgi tangdu leitaba amadi ing tappa ning tamba adu hanjilakpa ngamgani haibagi thajabasi kokomigi mafamda sunai leitre Hoji Pobada India government na tawham thopa khara wafam khara panjarabada Hoji Pobada India government na Manipur da president rule thamak khaba matung asi Pobada rule of law haidi leba sida lengang law nama leibagi lenga adugi channa kanglon sing miyam da chalan mangamdaba maduna maram oirakanda ching amadi toba chingi jaga singsida tawning ba pangtawda tawba kulai paiba paidaba lambi thingba lam thingba thatpa mi phaba punba hatpa tupa mi manganba sigi thogdok sing ase hojik shu tum thoga leiraga masigi chanaba action namata state ki force ki side ki shu lokhataba legal ki side shu lokhataba state ki administration ki side shu lokhataba governor na su madu ki chapchaba miyamda report ama phajana ma pungphana thamangam daba sigi thogdok sing ase masima leira ani subada hostile area sing Chingda leriba hostile area haibadi micham miyamna chatke lakke amadi phawraga lambi chachage hai matamda maduda hatpa tupa phaba kunba amadi aki akhang pigani haidana organize taruga leriba hostile area sing ase masi sanitize tawnana bagi thabak India government ngasi bogda paikhatte adu matam kaya gi mamangdagi governor masa si koina hanba sida governor oina PR la matungda charge pugra matungda koi kokomi gi thomi sing amadi women wing gi masing yaw punna changa phamina matamda governor masada khoina sengna hairambani suspension operation da leriba arm group sing asi leader sing asi
foreigner ngakani moi masana governor masana home secretary oiringeda manipur government da irakiba city sing loina unarakarbani ma masaju kangabani ada hoji phawda foreigner na leader oiba terrorist narco terrorist group adu ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛꯁꯤꯡ ꯃꯈꯣꯏꯒꯤ ꯀꯦꯝ ꯍꯥꯡꯗꯨꯅ ꯊꯝꯃꯒ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯁꯤꯜꯂꯨ ꯃꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗꯕ ꯈꯨꯠꯂꯥꯏ ꯊꯤꯡꯒꯠꯂꯨ ꯍꯥꯏꯔꯒ ꯊꯤꯡꯒꯠꯂꯣꯏꯅ ꯐꯣꯡꯅ ꯂꯥꯎꯔꯛꯄꯗ ꯊꯤꯡꯒꯠꯂꯣꯏꯅ ꯂꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗꯕ हाईवे लंबी फालो हायरगा फालोय अखोय फाललोय चललोय हायदना हायरगा अकनबा मैहौ लांबोक थोपा येखाय थिंगायबा सिभाई मयाम अमा सोहलगा अदुम थबक चथरबदुसु मदुई मायक थबक केंगे तौरखिदबा अदमाइन तौदुना इंडिया गवर्नमेंट इरांग असिबु पुरगा चलिबा इरांग असिबु थौजलिबा इरांग असिबु चथरिबा क्रिमिनल अमदि टेररिस्ट ग्रुप सिंगदु नाकोइनना पुनिंग थौगटपा अमदि सौगटपा मानबा मोंगदा मखोय सिंग असिबु लाक्सननबा लोसननबा थबक अमता पैखतबसिना मणिपुर की क्राइसिस असी कमदौना सोल्यूशन अमा पुरकदोनो हायबसी अखोय लाबा फंगदे अदुना मसीगी पोलिसी अखोय मियामना हौरगा इंडिया गवर्नमेंट सी चपचाना अखोय थिंगनबमा अखोय तौद्रगदी मखोय ओना तैनना सुंगांगदना मचिन थीदना मियामना सिबु करिसु लेतना खल्लगा मालेमगी मियाम अमदी इंडिया की लार्जर ऑडियंस दना ओइदा पादो मियाम अमना मिसलेट तौरगा सुम थमगा इरांग असी सुम चिंथरगा पुथरगा चखिगदौ मानबा चाही अनि सी लोशनखगा अमुक चाही अहुम मरी मंगा चथरगदौ मानबा मखोयगी यामना फत्तबा एटीट्यूड खरा कोकोमिन उबा फंगी अनो हाइरिबा सिगी चथरकेना तौरिबा मोयगी मसिगी थौंसिंग असे थिंगननबई दमक्ता और चपचाबा अचुंबा वायल अमा फंगननबा अमदि मणिपुरगी चथरिबा चाही अनि लोशनबा ngमक्तबा क्राइसिस असि लोशनबा ngमननबा होनबदा अखोय मियाम पुन्ना भाप तामिनबा खंगमिनबगी याम तंगाय फदबा म लेरे मधु खंगमिननबा होनबदा चुमदगी कोकोमिना सिंजबा मिफमसिंगदा मियाम पुप्तना हेक्ता लापसी हुजिकी ओइना खुदोंचादबा मियाम म लेबदुना कैरो लेकाइगी मैरापाइबी क्लब अमदि तोंगान तोंगानबा खुलनगी लुचिंगबी सिंगना मिफमसिंग सिनबिरकांदा कोकोमीदा पाउ पिबिरगा नुमित अमदि मतम अदु लेपिरक मतमदा अखोय कोकोमीगी माइकैदगी अखनना इशूसिंग असिदा फजना नैनमिनरबा खंगमिनरबा वांगांग लोसिंग अखोय इसा थौपुजरिबे अखोय मियाम लोइना यावरगा लाग मफमसिंग अदुदा मियामदा अखोय पुमेन पाउमेनबा अमदि वाखन तामिनबगी कैंपेन अमा अखोय ngasiदगी ngarang nahandagi चथरगा लाक्जबनी मधु मखा ताना अखोय पाक्तनना तौबा ngamnanaba मियामना असुंबा मिफमसिंग असि सिनबा हौबिरो अमदि कोकोमीदा पाउ पिबिरकांदा लागा वाखन तामिनना तंजादु लोमिनरसी हाइबा अपील से म्यामदा तौजरी।